अहानबदे मरुइब अपडेट अमा कंगला पाउडगी लखुचगे MLA Chilunthangi Yumda Nongmei Kapsille lamle ngarang nungyai matung pung baroga mak minat yankairum tabada sakang da bumi karna 60 Singhat Assembly Constituency ki MLA Chilunthangi Yumda Churachandpur ki Zou Vengda Leiba Nongmei round manga kapsin tuna attack toromle MLA Yumda Nongmei kapsin tuna attack torom kiba miyoi sing adu amambagi khudong sabaga lauraga nan thokre Nongmei kapsilam kiba adu da MLA gi yumgi walgi saruk khara ka etoi thokre mafam adu dagi kap thokraba AK47 gi empty case manga fangle adu mukpu thodok adu da misimina asok apan amata yawkhide hairi aduga mathangi update asna minister MLA singi marakta misam malhanba geng khupu ama leire KCP da PWG manipuri ta matam kuirabagi mamangdagi senja thumja toba minister MLA sing government asok asa sing amadi miyam marakta leiba misam malhanba geng khupu ama leire haini KCP people's war group na phongdoraki lona thingraba lubasi ki PRO singkhai nganbara thoglak paserol amada video amada hairiba MLA minister amadi asok asang sing gen khutpu asina sahi kayagi mamangda lawkiba government job amadi hojik lawkiba government job sing asigi maming sing party na scammer geng khupu oina lawi hairi geng khupu achim maru phangna muthau da batar bade ikoi masen onsina duna thokaning da bathodo kaya thoklaktuna ikoi gi khunai asi yamna sauna kai tharak pasoidre makoi maru phangna muthatpada purpum maki thodang lei gen khutpu sing asina maram oirga lamdam asda laman khumning bagi mayai ni khulai pai bana ha kaya thoklaklei masina na ha kaya gi imung kang khung sereklei wakat kaya lup asida lagle maram sing asina julai tha phawbada masa masana sengduk sabki matam piri lawsil lubasen pham sing purup kang lup naidana matam sana pitok piyu isa isa gi isa isu senaba sing imung na haiba nang haude khang haude haibi ganu masina warning leiroi casing asi special team amana monitor tawduna anti corruption cell semduna awang ba thakta yengsin gani parties ta khudak ta sangdam yawba case sani gi mathakta leire party ni thijin ba wat hawra basum yamna anti corruption cell da pau pibi ba yagani haina su phongdorakli aduga mathangi update asna hu thakmin nabagi thodok ta nupa masa ama sire koi basagni nakhiba pakhang leisabe ni ki marakta hu thakmin nabagi thodok ta nupa masa ama sire nupina aruba fiam da leikanari hairiba thodok asi thasi gi tang ani gi numidang mapalum tabada thokibani thodok adu da leikhidraba nupa adugi maming abujam Anil Kaman chahi kungani pan apokpa aboi lamsang mayang lamjing tamang dagani leikan naripa nupi adugi maming na ekpam sangita sahi kunga mapan apokpa din babu kawi ziri bamgi babu khaldigi hojikna orom pata leibani makhoi ani thasi gi ani da koi bas loro matung hu thakmin nabagi thodok asi thokibani adu nupa adu ti leikan nabagam dana rims hospital dangarang nongalam taida leikhidabani hairim aduga mathingi update asana tongan mafam sing da operation chathakre Tokening da bathodok sing thok tanab Jiribam district police na lokhalakpa section thorangi saruk amoina ngasi ayuk Jiribam district ki usatil da thibahum bagi thabuk chathakre thibahum bagi thabuk adu SP Jiribam M Pradip ki meeting makhada Jiribam police station ki OCS itombina lusing ba Jiribam police women police CDO Jiribam amadi kuntraga mapan super sam rifles ke pun bukangbu amana ayuk mapan dagi pung tramatoi pawasa thaki operation adu da yumthong humdra da leramba muisam yankhairo masa masa gi saktak sek putho anduna amongum to oina verification staki adubu thoidok pami fam pundi yauki di hairi amorom da Churachandpur district security force na thibu humbagi tabuk sa takre maduda sakhang da kulai paibe sing aduna lotsin duna thamlamba improvise mortar pumpi ani phagat pangam khre hairi loina thawal district security force na thibu humbagi tabuk sa tabada kulai kaya phagat pangam khre phagat lo kulai sing adudi contribute pumpi ama HE 36 hand grenade taruk detonator taruk kaloina na tear smoke cell ani phagat pangamle hairi aduga mathingi update asna PM na phongdokhiba wafam bimol na aran ba tahan ba leibak thibani Sharat Kumar ngarang parliament gi mifam da prime minister manipuri gi matang da mahak masamak na monitor tawduna numit kun gom doini sukna home minister manipur da tharak tuna thokli be irang asi karam na luisin geda ba ke haini yengsin tuna lakhibani haina prime minister gi wafam phongdokre masida prime minister gi wafam asi manipur gi miam da minam bani haina inner MP angomsa bimol na phongdokli ba wafam asi angak popawi haina BJP manipuri pradesh ke general secretary K Sharat Kumar da phongdokre ngasi thamban sangden da pangthoki ba pawgi mifam aduda mahak na makata raduna hai mamang da prime minister gi wafam thamna bu honara pod opposition na no confidence motion thangatuna house tagi hawgot laga chatkhiba asi lebak thibani prime minister na haiki bo wafam asi irang asi loisil loi haibana te irang asi tapna tang dulita ba hanjilakle hana sathok sasin yaramda ba sing yaraktun school college sing ka ba hondarakle haikibani masida opposition na hairoi da wafam kaya phongdor khiba asimak lebak thibani haina phongdorakli aduga mathingi update asna PM na Rajya Sabha da thamkhiba wafam adu peningai oide Congress party bu asak pamaidagi hejen bata handuna lakli o ibobi
Matam sanga manipuri miyam na manipur thok liba tangdu leita da film asiga mari lenin na Prime Minister Narendra Modi ni wangang na demand to rakhiba adu ngarang July 6 da Raja Sabha da thamkiba minute nipal lom sangbo wafam adu peningai oide haina India block manipur gilusing ba amadi CLP gilusing ba o ibo bina phongdokhre India block ta yawo wakhalon manaba political party singi mi huching yaw na pangthokiba pawgi mifam adu da o ibo bina makhata na hai mamang sahi ki me 6 da gi thoklakiba tangdu leita da film asi horopada control ta hobo ngamdraga hanagi lengak ta taisina tuna leirakli manipuri lengak Leiribra leitabra haiba samam na phibam amada leiragli asiguba phibam asida India block ta yawriba political parties in Prime Minister urana ba Chief Minister da appointment lobinaba karak haijiduna lakhi adubu appointment lobunga tana leiragli July 6 da Prime Minister na Raja Sabha da thamkiba Manipur gi oiba wafam adudi thabuk yawroidaba asa thamningai leitraba oiroidaba warolni PM na FIR lising tramato hena laukat le hairibadu awaba taraba miyam na police record thamudra badi lengang na awaba da mateng panglakpada mateng khara fanghona ba FIR register lobna masing yambu oiribra miyosam nga fare hairibadu maral oina leire haiga doribra haibadu sumayek sengde opposition party ni irang yamna pamba asa kumai da gi haiba tanbagi mahut leiriba irang asi loisana na ba political dialogue tawna ba roadmap ama semle haibna singba thabuk to onthokna ba wafam oina thamaningi maru ina Congress party da sak pamai da gi haijin ba oina tahanduna leiriba si tahanbiganu nanna thama fadringe da double engine lenga asina mai muthalam laba amadi control torong labadi opposition leiriba ikoina nganglum da basu yai haiki pawmi sing una badu da saruk yaki ba CPI L Shotin Kumar hai handak pangthoki ba Lok Sabha election mamang da PM na numit chama yankai rom India gi tongan tongan mafam sing da satli Assam da su numit nini laklami Manipur da lakna ba matang da ngasi phawba lawba ngamde leiriba irang asi political dialogue tawduna loisinna ba honabagi muhutta military gi oiba supnam sasanda loisinna ba honna bugum tawri masina solution purakpa ngamloi haina sum hakna phungdokhi aduga mathingi update asina tingning khaibadagi lambi fauna kidre National Highway 37 Imphal Jiri lambi gi case sinam khul manakta landslide takna singning khaibagi dagi lambi fauna ba yakidre hairi ngasi pung 3 lom tabadagi hairiba case sinam khul manakta khanguduna leinang amadi nungkup sing center tuna lambi phunjilak padagi hairiba highway sta gari fauna ba yadana leirkhibani landslide thokai haiba pauta badagi highway sibu semsa bagi tabuk sathariba NH ideal amadi manak nakpada leiriba Assam Rifles ke miyoi sing thoklak tuna lambi asi sengdokpagi thabuk kana sathari aduba hojik fawbagi oni lambi kothokpa loisinbagi thabuk loidri hojik su makhata na mafam adu leiriba JCB sina tuna paisiliba lungchak amadi polam sing lauthokpagi thabuk kana sathari hairi Video sing bibagi tamak tamayam pumnong po amukah na thagachari ano update kita makta online Manipur YouTube channel nas panung sibiduna subscribe to bidamu. Thank you.